hana sunariba asigi maram je leibak miyam na khangi kuki gi terrorism na kuki gi akhoi gi narco terrorism gi lan chatharaga akhoi gi ireibak iramdam sahi lising ani gi puari lerak laba iramdam ase setuna mullaga lawgani haibani masi akhoi gi misam miyam na yaroi haibani misam miyam ga manipur gi da lairiba kuki singa khanaba sauna khiba amata leite maram aduna akhoi na ngasi thabum tara nawpuduna puiba akhoi gi isa sing ase mathong manam khangna hanariba ase akhoi lephanaba gi damakta akhoi gina kuki gi mama oibi sing thokpi raklo akhoi gi manipur gi mama oibi lusing bising tholaktuna table da tok tongna si maram di akhoi na asok wana semjar ibe isa mayam se nakhoina akhoi gi lamma se launa na ba hona ba matamda hali ba tupi ba yum mai thari ba mayam se mioi ba ma oina chalhai da ba thabak ni tu ba matamda tholo aduga khoi wari tok tongna si asom ba history puthopang ngamma badi akhoi gi irei ba ka se lem na lauho kai ga ma history puthopang ngamdra ga di akhoi gi yatum maton da pakpa ligla ama phawba na khoi gi na pham da piroi han akhoi na phawbak chau da torbung bangla da kuki terrorism phungani haiduna thaurang lakpa aduda india laingak na tumina leisanba aduga akhoi gi ima ibel sing asida lathi charge tauba mobom kapa phuba chaiba aduga torsan mayam ama tauba physically akhoi da makhut masan lamaga tauba mayam do akhoi yamna pende maramdi kuki gi asigum laba nupi singna moreda akhoi gi security force matamda lambi mayai da phongna tholaga phamma matamda di wahai ama phawba samai phana haidaba laiba lani jingna haidaba aduga akhoi gi maitai singna akhoi gi torbong bangla da akhoi gi iram da maduda changja gi haiba matamda akhoi na atheng ayet pa piduna akhoi bu phuba chaiba tawrok pa se akhoi pende maram maduna akhoi na asigum laba asam lai pan mathong hukta bajing ase asigi mathakta manipur da lairiba mama oibi akhoi na fir challagani manipur gi lai maida asam lai pan amata khongdar birak kanu masebu khongdar nga ba home silliba home minister amit shah amasung masegi order puraga laiba manipur gi governor amasung akhoi gi security advisor singna tumile yengduna laiba sa akhoi yamna pende manipur gi lai maida phambirano nakhoi gi narum da hanbi kuki gi iselina ani khak phi thong daba akhoi gi chachanpur da maya mama mihan mi pun nupi oi bigi phong nei jat singara ba yong kai mai tharak pagi khoi chang na ba mayam na akhoi gi icha sing aduna khoi chang na badagi nakhoi na tawbudi yabra haiduna adugumba protest adu sathagi ma batamda video viral oina kwa matamda di Narendra Modi hariba prime minister aduna mamit khidang pang thoga FIR kari capital punishment payga da bani haibase maram chade mahak ain nate law nate ma judgment nate ma masana du ba khang da prime minister do akhoi gi luching ba oiba mate chade adon 1949 September gi 21 da thamna kiba peace agreement ado akhoi handok chabagi matam oire aduna international law da akhoi gi mang khabaning tam ado handan jana bagi FIR akhoi thar gani haibase ngasigi mifam masina akhoi warep laujaraga mi leibak miyamda amasung mari leinabada akhoi khongdok chabani asam lai phanna khurak hangdana leiriba tolbong bangla da jesebe kumthara aga akhoi gi maitai miyam gi yumje tem thokpa matamda asam lai phan kaidawraga lehogeba mi chang mi khai naiba sumaina tawba thawong divide and run chanaba india lenga ki policy program asina akhoi maitai tumna hala kanda karamba leibak ama semhoge haibano haibase akhoi na hange question pi aukhum pi ba ngamdraba tumma leiraba chief minister manipur gi mission biren nasana moren ground pham thado haibase na koina je nasana moren ground pham thado nang leiraga chakkiba akhoi gi delhi gi flat da nasana tumgera chigera tawruroba manipur gi governor amasong security advisor control tawraga akhoi bu ka phalliba phahalliba mayam je akhoi gi iram dam masida amata masagi profession gi damak cho oiraga cho duty imta lakpiranoba manipur gi ethics khangna india gi luching baching da pawdam ba piba ngamdaba lali kanano chumiji kanano table da tok tawna duna saunari ba ani se kaukhalla kanda negotiation poropang ngamdaba asigum ba luching baching ase akhoi yengningdre khare bojise maram masina aikoina sigum laba khawong ching ase cha tharakpa india lengak amasung manipur lengak ta condemn tawi masina maram oiraga aikoi international law da aikoi gi manipur gi miot minai mayam ase aikoi fight tawnaragani haiba